राजन लाखगुना दुर्योधन की कखद विकोदर शंखरे दुर्योधन की कखद विकोदर शंखरे मरौसी चाव बुद्धि की मजा Hei hei, sana sahaba sa. Ngasi ki thabak asina khoi. Yamna cheksilluko. Aroi batan ba oina thabak shuba yade. Handak ki khokpam masida na khoi narai bak phaba kharadi bharat phau godori bani. Nakut nan ba tanaga bani. Nakhoi ki khushuman tanatte ne. Khushuman ki mathakta aina pen ma makai khangat laga maning tamna nungayan nga dawri bani mana saw na pi ka dawri bani pim matran mani pim kari ni ba lagi bano nung sipam sugang kang dita ko kugi machin manaw siya ura ka koy dawsi prok prok sak Makok asida gada na mutang pop law na thom labadi pen kranida dan yam na sari ngasi gi sana gi lehaw mayam sari ga siguraga makhui daw si prok prok san gi khangani na yai ma la nang la ibra dada no jango jang pam Nungai da, inaw yai malak pachide. dada Sumna lak pra kari haining belege nang baha. kari thedokpa leijate dada sumna sum lakshabani dada Oi ni inaw sha. Nakoi su kara kara maduma machat tholo asang bada. hoi dada Ai koi sili naw mayam si kara kara unba mapai ne inaw sha. hoi dada yamung anga inao honga gi wadi ai khangjedre nanao bimdi yamung inak ta ngak leiter laksading mani aduga nanao gi thabak asina praloi de sin kibasina dada Nang bu kari honarip kena. satra mayam ama laik takpiri nungtin se dada Siba. Ngai ko yai ma. Nang nagada tambi. Man tambi hairup di wadu tabada nungai. dada Adudi nattadana nang na angang lairik tambi hairi sibo. dada mama mapasing aduna ai natrabadi ai duna ngayak tabu sangde dada Ngai ko. Nang na angang singga tambi rip di kari lairik no. adugi wabudi dada Veda Shastra Puran Panjika gi Ganit Shastra makoi na tamning badu iya dada Ngai ko. Aduk lu kraba mayam dudi. Hinaudi guru kanada tamui. dada guru haibabu tammani aiduna tamnabadi nanaudi marak mayagi ozada tamjadre